Minor Irrigation Department aranba tawbasing masak khagdoktuna serak pinanaba Special Investigation Team semkhe. Amadi Usiwada Health Minister Jayant Kumar na community radio station ama hangdokhe. Housing mapung pau sadon pizari. Se Minister masamang na pariba ngahak laitana dam sai sade habigi awai kum taunariba Minor Irrigation Department gi tholiba wathok asigi matangda sabsaba ama khangdok nanaba Special Investigation Team ama semle haina se Minister N Biriana ISTV News gawari shanaba amata khanghalakli mana makha taraduna department ki news singna dam saki hariba amadi khunja singnadi dam sade haina media da phondok nariliba wafam asigi achumba khangdok nanaba Special Investigation Team masi sembani hari Tim masina phalakpa report ki matungina department ki news singna soiba aranba yarum labadi madugi phangpham thokpa cherak phangjagani haina phondorli amaromda Myanmar da hojik rongya Muslim sing takthokpagi thabak chathakliba asida Manipur da lanslaktana naba mari lenaba singda section thorang lokhat hankhre haina se Minister N Biriana phongdorli section thorang asimaru ina border area oriba Myanmar ga tainaba moregi mafam sing amadi Churasanpur gi Bihang khul gi mafam singdani hari Usuwa Community Radio Station da Radio Loktak haiba FM Community Radio Station ama Health Minister L. Jayant Kumar ngasi hangdokre Ministry of Information and Broadcasting and Information Technology Government of India gi makhada FM Community Radio Station hangdopigi thormaduda MLA K. Ravindro MLA Dr. Y. Radhesham LDA gi Project Director Bhagaton Manipur Police Wireless Department gi Director S. Duzamani amadi Radio Loktak Development Committee gi Chairman Ais Sitonna maruba musing wana sarwyaki L. Jayant Kumar na hojiki matamda I pau khwaidagi thuna phangba ngamba miyoina mai pakpani haibadu oire matam gi oiba I pau sing mamutana khangba changi masida community radio station singi chawruba thodang lei sarkar gi market gi su community radio station hangdokpa sida pangba yaba mateng pangani haiki asuk phaba makhan ge pot se prajana participation tawidabana maram modina sajok tawidabana maram modina sien jera na thika sien gum sera na bise makhoi masi akhoi isana isada hangjaga do makhoi pot oi ba haita dakhoi mon ek khangje badri maju khanje badri masi jam pamu ba yam thot ba meng ba duga si stage re purnu hona ba ganda matam yam changi ba paisa yam changi ba makhoi poni ana haibadu madu lai banina amasung madugi importance madi purpose prajada kana bc hadin haibadina akai myang loin ba common benefit hamda do makhoi pot ba targedi why not khamasi hingan la hona se Numitaru nisuk nalwang sangbam daliba Liberal College da satharakpa Anirik Suba College week thorom ngasi Liberal College multipurpose hall da lotion kre lotion bagi thorom da Education Minister T.S. Radhesham Liberal College gi governing body gi secretary Yangkokpam Somorjit amadi college asiki principal W. Ibesau Devi namaru ba musing ona sarwyaki Education Minister Radhesham na hakibada aided college gi oja singi awaba hojik palebe lenga asina munna khangi aided college oja singi nungaiba phangada matam naksilak le haki I think normally soidana Liberal College ki dream not only a koi oza se convert over adu khatana tawa a college with a difference teachers with a difference students with a difference hayeng nupim sa sing jina nupam sa sing na thro kanna very proudly they must be able to say that I am from Liberal College haina haiba mongol adu that should be the purpose riyam numaizai soidana apai wajasing ni sida lauthopasu khabar kamu sidi khara controversial oi maru mara no ha ene ka hapni aduna education minister na Liberal College sarkar all ani ena hin chao ma yawra gadi adu on apai mayamning adu phakta gadu mena whatever I must do I'll do my duty adai tawno hona jagni mayamna thamjari sing Emerging printing technologies and the scope of Manipur vis-a-vis India Act East policy gi matang da nomi gi oiba seminar among us class grande da pangthokre hotopiki thorom da printing and stationeries gi minister Los Sidiko
Sangmai Kendra ki MLA Haikam Dingo, All Manipur Press Association ki President L Kumar, DIPR ki Director Mega Chandra Kongbam na maru iba music na saruyaki. DIPR ki Director Mega Chandra Kongbam na haki bada matam gi matungina media na miyam da paujel amasung pautak mapung phana yohna na ba hena pakshan na information share to min na bada hen ba thodang lori printing technology e-paper e-journal na lakpasida media amasung printing press ki thodang yam na chawi haki. Printing stationery ki Minister Law City khona haki bada lamdamas da lising masama pantara ga nipan dagi printing press lamdamas da hodoki bani matam gi matungina awon ba amasung khudong saba pi bangamba state ama were leiba sakana investors singa kusam na dona hena khudong saba pi na ba thorang leiri haki. We have one weakness, that is frequent burn and blockage, but that is our local concern, local issues. We are trying to bring change in that difficult situation also. There is a lot of improvement now, law and order in the state. So today, there is big opportunity for any kind of investment. I would once again like to appreciate to all the people, all the industrialists, whoever has come today here to give your concern and investment in the state. Our government will be with you and will be always positively supporting you in your investment. Health Minister L. Zenta Kumar bu ok pagaloina na Imoino Community Hall sana na ba urep yung tamkre. Bisum nong thomom direkta pangto patormaduda Imoino Community Hall community nong thomom direct na sinura pangto ki patormaduda committee ki President L. Prem Kumar yaw na tongan na miyo kya saruyaki Minister Zenta Kumar na MLA Local Area Development Fund gi sanpham miyam ga punna tanaduna sakhat thorangi thabuk sing packet ministry kendra ge sotari ba thabuk sing sangba sagat ministry haki. Chief Minister Uriba Maru Bilienda MLA Mayam Naha Mayam Siyaw na pwede pressure people ama sekara hengalaga do usuma ado hengalaga ni am sing har kade pesanno ke rada laibu lokela fanjisi naman la ro do baita nandi atai na khud work program hadana works department ki PAC ki IFCD ye chakada Sengkut sakit persiapa na sendiri yang hari itu siapa nak jaga selesai. National Law Adalat nga silang Federal Labor Court Complex na pangthokre. National Legal Services Authority ki makada Manipur State Legal Services Authority na sundo na pangthok ki batorom aduda Manipur State Legal Services Authority ki member secretary in charge Ojes Mutum na hakibada case amagi nakal anigi marakta bhab tananduna warishin purang na ba National Law Adalat asik pangthok pani haki. Madam di masida sinba lo adalat sida tagriba yanaraga tagriba award adudi final way haibudi masida tariwa adugi award ama pena yanaraga pigre award asi india gi court ama ekta natraga supreme court pabuda masi challenge to yade haibudi post legal service authority mage gi appeal to jeningi si ma'am numata asigumba ko sabu si lobiu tungdasu ekoi sumbal lo adalat asi si sanction na toropani sumbo cases lo adalat ki forum sing lapi daga mayamna litigation cases ko dosu litigation cases ko dosu settle to bina ba Manipur da ke samaj sida case sing duga chani na sing hanthaba du ba mai gi mon urun si Myanmar gi Arakan State Ladiba Ronghia Singbo Ot Naiba Amadi Mihat Mipun gi Thabak Chathariba si All India Tanzim A Insaf Manipur State Council na condemn Toba Phongdorli Amang say October Thadagi Hosuk Pawda Bangladesh Ronghia Lak Amagalising Putra Sangza from Lockdown Lake Hari International Organization for Migration gi report matungina Bangladesh yauna India Pakistan UAE Thailand Malaysia Indonesia Amadi Saudi Arabia da Ronghia Singi Sangza from Ori UN ona Ariba Shakti Shijna Duna Watok Solution Chungani Hari Amarom the All Manipur Muslim United Club Organization ko lup amana Rohingya Muslims singidamakta Myanmar government amadi mari lenaba singda che thaba India amadi Manipur da refugee status pin na bahonaba Manipur sajwa jail da phadun thamli Rohingya Muslim thadu uhaiba singba wafam sing yamna maram sadaba lebak khunagi khandaba wangangni Myanmar ge Islam satpasinga Manipur ge Islam satpasinga puwari manade manahan basu yaroi tapakta Rohingya Muslim mayam amalaire haina chingnahan bagalonena adugumba aina yadabo migrants singna lamdomasigi maitei pangal singi lup singda yaurobra habiga chingna basu leire hari
Amarom Maitai Pangal Sina Karisuna Tabanga Amakaki Facebook post Yumpam Oraga Ihok Shakana Basinbana Ikoi Masel Gimarata Yantina Hengani, Ikoi Masel Gimarata Irang Tonganaba Pambai Tongarushi Haina Maite Youth Front Southeast Asiana Apil Torkli. Pau Gimarata Nambrema Lomination. Foreign countries sing the Taubagumna, Iram Damasidasu, Ano Boina, world class machines is in Aduna, eye testing facility from Hanjari. Leo, Lamlong Excellency Opticals, Kurai Lamlong Bazaar, Tinchit Road, Infal East. Aisuma Pumps the Yintukjari, Adum Swing to Pio. Datsun gi no na launch toraba yamna powerful oiraba gari ready go 1 liter island nisanda fambiragani nasima klapiduna test drive tawbiraga gari asi comfort and convenience features in khangbiu booking gi damak links in birau island nissan near standard robert higher secondary school kanchipur akopamaro gi damak tizari pa phone number asda contact tawbirau ngasidi suara hajinge ture lai ture kuri no tu tije मुझे करी लोग जाओ सीधी योशी नहीं है मत्स्यगी योशीदी तता तिस्कोनी ने दुदी सनागी बहुत यंगन सिंबे अंदर Sky Hospital da world class interventional cardiology ki khudong chab lei jare operation tawdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani degi hena Sky Hospital da mai pa satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr L Shyam Kishore gatanabiu ningam hawdana ba hana booking tawbiu Brake Matung the Makata Pau Pizari MSF ki thomini haizaba kangbu amana office tugairam bagi maram karigino haina kanglei sanura kan balupna hanglakli ngasi porompat leiba lup ki office ta pangthopa permission ga unabada lup asigi president TS Gambini na phongdokhibada ngarang September ki tang nipang gi nungthil pung amarom tapa matamda office ta mi leitaba matamda thodok asi thokibani lobasina MSF ta lan uba natraga mingsa thian na hona khiba leite MSF na lobasibu changjarak na ba harak leiba asigi maram karino Kansipur da leiba Holyland restaurant ta September manga gi drive satpada restaurant ki kambuna makhoi gi damak MSF lei manung gi loop kaya sulai loop singdu da sel khara piraga restaurant hangna bi ayaba lobuni harakpada isam samna chatluba loop asibu lana unna mohnar pagi nungai taduna paudam kibani restaurant mapu aduna MSF khaktana tana KYKL yauna loop amata bushite loop sing satpada utu watu paiduna talak pakaya thengna rakhre loop sing bo mixa thian bagi wafam phongdo lubagi damakta MSF ki thomi singna kanglei chanura kan loop ki office thugaram ba si hakshin lawi MSF ki thomi singna mama singi nakta laktuna wari sanasi mama na masagi manakta satpadi khunaya sigi chatna da ba haibatu oigani haike Kari marong ki thuai bano khoi di maram ji sukhang khang dre kari gi no samam nare adu akhoi gi haiba bu khabar da khoi na khitang moi palu bogi damakta oiram basu yai haiba khoi ju khallaga thumaina leiye ba adu kari marong gi kari nungai ta bagi no haiba do akhoi ibung hoi ga emen se kangbu ga khoi ga pullaga tang chamthokna basu khoi na pame Kongpal Kongkham Lakai da leiba School of Nursing Porompat Khabai Soi gi hostels da chanariba super cheng da plastic chengla haina chingna badagi Imphalis ki food security ki moi sing laktuna seng ba khangdok na ba seng adu gi sample lokhat khre hostel adu da leibi Jenny Sarang themna phongdorak pada seng asi charu badagi hostel da leibi mahiroi kya mabuk narakpa makhong hamba obna singba kaya tawraki mari leneba sing seng asi karama makhal gi seng no haibadu yengsin biu haiki Aku si super fine star badigi ngasi nini humni sida daya tau bamina daya si pangtok toraga dum lagi ba aduga yada bamina yada ba aduga o bamina hum dum oraga dum lagi ba mai chum taw kyam ko ke taw ise taw base ngasi nini humni di sure ching ke chaw se nami kya ni sure ching cha an han ge cha ba di ka shum taw de aduga ngasi nini humni sida khangtok tor ya agadi si gi akhoi na chai ba sing sida kari yaw ba no moi haji plastic yan si ha ba se yaw bi bra na traga kari ka chemical henjin na yaw be ra kuina tham pe ra haina mari leina ba sing na phajana yenjin hani Thahum gi manung da drug yon ba masung drug sabani yoi sama ga kunthra ga nipan Lamding Educated Welfare Association na phagat khre hari association asina makhata na sangchil pa khongjang da miyam na sumateng pangbiu hari
Senapati Sorbung Taba kilometer Kuntarom Sangalambi Sining Tina Sembi the Badigi Miam Satuk Sinto with the Kudong Sadabakaya Mayoknari. Kilometer Kunta Kak Sangalambi Si Garida Chatpada Pung Anirom Sangli. Lambi Si listen Masmapan Humputra Tarieta Sembel Loiduna, Chanaba Hokrabani. Madugi Matung the Si Pavalambi Si Kanamatan Yang Shindri, Lambi Patabana Maruiba. Maruina, Mahiru Singda, Chowna Kudong Sada Mayok Nale, Matamatam Gioina Lambi Sigipibam, Kunjas in a Semduna Lakli, Marilena Basing Lambi Sia Tubamatam, the Semson View Hina Sorbung Kulgi Charmin of Fundorli. Noina, a quite a toxin, Yam Noina, Lereme. Although Hoji Grip Sina, BRTF Koina, Hek Tadopaga, 2009-10 Asivadi Hona, a quite Iriana, Kun Kundagi, Pasha Kairaga, Lambisi maintain Torame. Although I quite Kun Iria, my Mayam she war of Nina, Haibangam the Lambisi maintain Tobangam the Hoji Tatoxing, who piloted the Nasmana, I could one a Lerame. Aduna, I quite Hoji Maru and I say I quite lifeline or Vinina. Angang sing students sing Potok Tatoxing have Lambia Sini. Anaba Malerishu, a Silambia Sina Potok Pusintoe. Aduga, Chava Takpalo, and a Sina Lambia, si Hakani Atai Lambi, Carisulate, I quite line Sida, I quite area Sida. Aduna, Asigumba, I quite a Shambangam the Ba Havisi, I quite a Topa state Nate, I quite Manipur state, I quite you. Aduna, Sweden a government, Nasi, government, Sweden a Jing Bigini have. Ngarang bitang pung teruk makarum tama matamda Thawal Police Commandona KCP MJ Sigi Elangbam Keso Madi Thoibaluang ko bumio ani Phogdel Mayalikai Deleba Yuma Madigi Pari Hari Makwai Auto Association Singyaw Mapam Katgi Sel Kabigi Tabak to bumio in Hari Amaramda Kumbala Pakta Leba Paragi Kamadagi Nupiam Heroin Gram Nipan Gakona Narcotic Affairs Border Police Nafari Hari Parbanupia Dudi Hanei Kawi Saikulgi Lungotin Kuldigin Hari Amarom the Bisnupur District Police Commandona 5/11 ZR Kapuna Ningtokong area the operation Chatabada KCP MJ Sigi Pukrambam Amotombi Kobamio Ama Ningtokong project get the Gipare Mangon the Dima later Taragani Toisu Panglehari. Break Matangamukan illumination. Attention GST taxpayers. Due date for the filing GSTR1 for the month of July 2017 is 10 September 2017. The written filing facility is available at Taxation Department Facilitation Center, Central GST Commissionerate, Imphal. The following private facilitation centers: Naurem Ajit Singh, Rajkumar Ranjan Singh, ITCTC, Thokchum Ramendra Singh, Department of Taxes, Government of Manipur. Aqua Happy. Drink pure, live healthy, we care. Ladies Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 1, 2, 3, 4, 5, 6, 7, 8, 9, 10. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Berarti matungda makata apa pau pizari. Thambal Mari College oinamgi Employees Association na college asigi Oza Madi Nantising staff ama suspend torpa Madi Oza ani buna explanation call torpa bu yaning daba phongdok tuna college campus ta sintha lep tuna wakan mifam satakre. Nang sataki bu wakan pham da Employees Association ke secretary L Baleshwar na phongdok pada suspend tori Oza singi order athuba matam da kakkadabani hari. Oza Madi staff khuding makpu governing body na ubidaba Madi hana lejari Oza sing asidagi seniority yengdana makoi makoi na pamba Oza sing hapsinba thagi tolok matam sana pi da babu yaning daba phongdoraki. Ngarang junction ki bawakan mi famadu da Oza Madi atei atopa staff sama hen mana saru yaki. Amaga nanti singi amaga suspend orin order tilla ay akoi kakada. Adi Oza ani mana so coach notice piraga explanation call tawre. Si moida akoi na resolution piru basu leitri kan mind do bono kai do bono moina tawribo mayam do akoi na makhata na haira ne na tawboni khangdi kai ni khangdi moina akoi suspension pirak pasida Oza mayam si nungai na da na doi to je koi je akoi nominee khak sit in protest tawrasi notification am pire principal dam pigre aduga moi secretary dam pigre
aduga akhoi employee association gi oja sing jino ji lemna jari si ngasi ga hayeng ngasi sumaina pung 12 degina pung ani phokda sit in protest tawjaraga moi degi positive over response samta lagta ta ga di hangchit gi di akhoi ji pura akhoi mass resignation tawrse na akhoi oja mayam si loina decision lepna raga akhoi ngasi hayeng phambagi si ngasi hawrse na dumain tawna akhoi dharna ji phamjabe Bisnupur district ke manung dalai riba Manipur Sarkar gi added amadi private school singda listing ani amage September ahum amasung madugi mamang phawbada thabak khallaba train tawdriba elementary oja singi oiba awareness program ama pangthokre journalist nupi Gauri Lankesh pu mayum mayada sakhangda basingna nongmaina kaptun halam khiba thawangbu Pasoi Kendra Development Council amadi Lok Jana Shakti Party Manipur State Unit na yaning daba phongdorgli hozul selapudama roiba pawma kan pijari Minor Irrigation Department aran ba tawusing masak hangdok tuna serak pina na ba Special Investigation Team semkre amadi Usiwada Health Minister Jayanta Kumar na Community Radio Station nama hangdok re how's going to the ICB ni pizza pa matanga sa dalawang jare yung tabi sing amo kana kurun jare